ꯉꯁꯤꯒꯤ ꯆꯠꯊꯖꯔꯛꯀꯗꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯑꯃꯗꯤ ꯑꯍꯟ ꯅꯍꯥ ꯈꯥꯛꯇꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯄꯔꯥ ꯑꯁꯤꯅꯤ꯫ ꯄꯔꯥ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯕꯤꯗꯤ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ꯫ 1935 ꯑꯩꯒꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯁꯤꯟꯐꯝꯗꯤ ꯏꯁꯩ ꯂꯦꯡꯕ, ꯁꯨꯔ ꯄꯥꯟꯕ, ꯑꯗꯨꯒ ꯁꯩꯔꯦꯡ ꯏꯕ ꯑꯃꯗꯤ ꯋꯥꯔꯦꯡ ꯏꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯅ ꯑꯩꯒꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ: ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯃꯤ ꯑꯃꯅ ꯃꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯈ꯭ꯔꯤꯕ, ꯖꯥꯇꯤ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯆꯠꯅꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯃꯃꯤꯡ ꯑꯁꯤꯃꯛ ꯀꯧꯕ ꯋꯥꯔꯦꯡ ꯑꯁꯤ ꯄꯥꯔꯒ ꯅꯩꯅꯔꯒ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ: ꯍꯧꯖꯔꯒꯦ꯫ ꯅꯣꯡꯃ ꯑꯍꯜ ꯑꯃ ꯐꯩꯖꯣꯝ ꯈꯨ ꯌꯧꯅ ꯇꯥꯈꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯔꯥ, ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯦ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯍꯟꯅ ꯌꯦꯡꯗꯅ ꯀꯌꯥ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ ꯍꯥꯏꯕ ꯑꯍꯟꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯍꯟ ꯑꯃ ꯆꯠꯂꯤ ꯍꯥꯏꯕ ꯌꯦꯡꯗꯅ ꯏꯁꯤꯡ ꯐꯠꯇꯕ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯂꯩꯅꯥꯡꯗꯣ ꯃꯥꯒꯤ ꯃꯐꯤꯗꯨꯗ ꯀꯥꯞꯈꯠꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯉꯥꯡꯕꯗꯨꯅꯤ ꯃꯥꯅ ꯑꯍꯥꯟꯕꯗ ꯐꯣꯡꯗꯣꯛꯏꯁꯦ꯫ ꯍꯦꯔꯥ, ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯡꯁꯦ ꯁꯤꯟꯇꯥꯛ ꯄꯥꯎꯇꯥꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯦꯟꯊꯅꯤꯅꯦꯍꯦ, ꯑꯩꯈꯣই ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯆꯦꯟꯊꯅꯤꯅꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯊꯤꯅ ꯍꯥꯏꯒꯅꯤ, ꯏꯃꯨꯡꯗꯒꯤ ꯍꯧꯅ ꯋꯥꯔꯛꯂꯛꯇꯕꯅꯤ ꯍꯥꯏꯕꯁꯦ, ꯃꯄꯥꯟ ꯊꯣꯛꯅ ꯃꯃꯥ ꯃꯄꯥꯕꯨ ꯄꯟꯗꯅ ꯆꯩꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯔꯕꯅꯤ꯫ ꯑꯁꯤꯅꯤ ꯊꯝꯕꯤꯔꯝꯂꯤꯕꯁꯦ꯫ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕꯗꯣ, ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯌꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯎꯖꯗ꯭ꯔꯦ꯫ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯍꯟꯗ ꯀꯔꯤ ꯆꯠꯀꯗꯒꯦ, ꯀꯔꯤ ꯉꯥꯡꯒꯗꯒꯦ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯃꯗꯨ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯏ꯫ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯍꯟꯅ ꯌꯦꯡꯗꯕ ꯀꯌꯥ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ ꯍꯥꯏꯕ꯫ ꯀꯔꯤꯒꯤꯅꯣ ꯑꯍꯜꯁꯤꯅ ꯁꯨꯛ ꯁꯥꯎꯔꯤꯕꯕꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯐꯨꯔꯤꯠ ꯑꯉꯧꯕꯗꯣ ꯃꯇꯨꯡꯂꯣꯝꯗ ꯕꯣꯜꯅ ꯊꯥꯕꯗꯒꯤ ꯃꯣꯏ ꯕꯣꯜ ꯁꯥꯟꯅꯗꯅ ꯂꯩꯔꯝꯕ, ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯐꯨꯔꯤꯠ ꯑꯉꯧꯕꯗꯨꯗ ꯕꯣꯜ ꯊꯥꯕꯒꯤ ꯑꯍꯜ ꯑꯗꯣ ꯃꯆꯤꯟꯒ ꯊꯣꯛꯅ ꯁꯥꯎꯔꯤꯕꯗꯨꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯈꯪꯂꯛꯑꯦ ꯍꯥꯏꯕ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯁꯤꯡꯒꯥ ꯊꯣꯛꯅ ꯁꯥꯎꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯒꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯁꯥꯎꯔꯛꯄꯗꯣ, ꯃꯥꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯆꯠꯇꯣꯔꯤꯕꯅꯤ, ꯃꯤꯒꯤ ꯀꯔꯃ ꯖꯟꯃ ꯆꯠꯇꯣꯔꯤꯕꯅꯤ, ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯐꯤꯕꯝꯗꯣ ꯈꯨꯗꯛꯇ ꯍꯣꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯤ ꯃꯥꯅ ꯃꯁꯤꯡꯒꯥ ꯊꯣꯛꯅ ꯁꯥꯎꯕ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯂꯤꯃꯤꯠ ꯌꯧꯈꯩ ꯁꯥꯎꯖꯕꯗꯣ꯫ ꯅꯣꯡꯃꯁꯨ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯏꯜꯂꯒ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯍꯥꯏꯗꯤ ꯁꯥꯏꯀꯜꯁꯤ ꯏꯜꯂꯒ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ, ꯇꯣꯡꯉꯒ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ, ꯃꯥꯒꯤ ꯍꯩꯅꯕꯒꯤ꯫ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 40ꯗꯒꯤꯅ 50 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ, ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯩ꯫ ꯀꯔꯤ ꯃꯆꯠꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯃꯈꯣꯏ ꯃꯉꯥꯏꯔꯦꯅꯦ ꯂꯩꯕꯥꯛ ꯁꯦꯝꯒꯗꯧꯔꯤꯁꯦ ꯍꯥꯏꯔꯗꯨꯅ ꯏꯔꯦꯅ, ꯇꯥꯗ ꯃꯥꯝꯃ ꯉꯁꯤꯗꯤ ꯕꯟꯅꯤ, ꯃꯤꯌꯥꯝ ꯆꯠꯄ ꯊꯤꯡꯂꯦ, ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯗꯤ ꯍꯦꯛ ꯅꯠꯇꯗꯨꯅ, ꯍꯦ ꯑꯍꯟ, ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯒ ꯁꯥꯏꯀꯜ ꯃꯃꯥꯡ ꯇꯌꯥꯔꯗꯨ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯛꯄꯁꯤꯁꯨ ꯀꯔꯤ ꯊꯛꯁꯤ ꯈꯥꯁꯤꯅꯣ ꯍꯥꯏꯃꯤ꯫ ꯈꯤꯠ ꯍꯦꯟꯃꯟꯈ꯭ꯔꯦꯗꯅ ꯑꯉꯥꯡꯁꯤꯡꯁꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯤꯍꯥꯠ ꯃꯤꯄꯨꯝ ꯂꯥꯛꯏꯕ ꯗꯤꯁꯑꯣꯔꯗꯔ, ꯑꯗꯨꯒ ꯈꯠꯅꯕ ꯆꯩꯅꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯁꯦ
ꯃꯁꯤ ꯀꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯕꯦꯕꯥꯔꯁꯦ ꯂꯝꯆꯠ ꯕꯦꯕꯥꯔꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯝ ꯀꯥꯔꯒ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦꯅ moina thokpa ama taurakpase khara ngalingai matamdagi hujiki singsinna amuk khara hena kaino laik tamakanda bebhar se sumwalakpa gum taurais masini akhoi pregap sida aibana phongdokpiramise nupa masa ama anina nupi masa khara lakpadu ina raga lakmai ai ina ragai dine kaino ni matamduda akhoi isamaksisu matamda thui akhoi kaino tampasana school da tamakpasidane kaisampa yauragani khanbada akhoi yamna kaino kijayeba nupa masa se punna ne lepaga matamduda moina ngangakpa wa singse apanungai amta nate mokhoi ju laik tamibra tamdabra akhoi khangde aduga mokhoi uni heba khanbada akhoi yam kibam poi moina jugo chaba wahi wata lakna deba nupi singsida maming thonjanba de jugo chadaba hairakpai se akoina yamna kaino kina tholei khoigi matamda yam kan chanai hujikanda di madumakti pangu udre aduga phone da kaida lakpadagi yamna mang tangna bagi masak oiraba lisa saja kadi adum khoina thengnei phone da du tobane ye phone da thoklo haibane ye adai thobane ye adagi di nupi do siraga leirame ye kana chingba wari di tai aduga nupamcha ka punna ka nupi ga lakna basidi hujikanda di ngasinga sidi pangu udre adu akhoigi matamda yam kana ai samak akhoi hongnadraga badi thanda laiktam ka base akhoi kibam poi ai di moina phurakani habanate moi leiramgani khanbada aduna asmai tawtana moigi bad habit ta leirakpa angang singse moigi charitra se asumna taw masa singdo sungkanna chalambadagi chele aidi nupimcha singdo moi inaraga ne inarakpasi inabasi kamai inagebu ai ujarakpada akhoi khong chali aduga matam dudadi gari nungli yang kana chana de lady lei adu yang tangna gari ama leiba ka se amwa wan leine hujikti yum khudingi gari amam car kari kara leiba se akhoi yamna laina leina re madudi kano kari haini payment ka se down payment ka ina matam dudadi akhoi paisa se thira kana leidoini na adugi ngamdabagi su oiramba yai aduga asengbada khongna chatpa cycle na chatpa si chatnarami rickshaw phawbada marang kaina leiramde aduna angang nupi macha singdo sungkanna chatlambadagi cheli do kin chelini aduga mana ningdaba ada moi mari manga ni nupi mjade ani gadang chatlaga moi mari manga si changa langna ga dorimni adu phawbada nupa macha singdo hanba leite aidi mina chela du phawbada moina ne moi aningbado apambado ngang dana kana tawdana ma wahi singdo phabam chanate makoina sena tanaraga laknai madu urubada ahla mana makoi do tetpa makai sauduna leblaga ahan diam sauningi dana nungsi kidreda tawsari se mi sanariba soroksida bu mimang pomang hek khangdradana masan macheda mina langnaba oiradabu hatnage hairakani ne aidi ma he pomina ba masan mache singduda mina maina haira agadi hatke tuke na mabung pasang dana chongthorakani chong thongnarimi aduna simangna ni ko lamchat bebhar yauda dagi ni ko leibak se wari base thoklakini mathong huktaba misimina kaya ma aidi mana adugumba yamna migi sentiment sokpa thabak singse urubadagi sumna wahai singse haikribani masong pang naidaba thoi usittaba thaksi kaisi naidaba lamchat bebhar yaudaba artha chap mane ahal singduna sauraga chatkriba naharol singna tawroidaba tawrakpadagi neba ahanna saurei se naharol singsina tawroidaba thawtu tawrakpadagi thaksi khasi haibase makhal yamkhre wangang sangangi oibayai tawthoraba thabaki oibayai natraga chatliba lamchatugi oibayai aidi taxi khasi yaudrba mi singse akhoi lambi am khakta na teba moi tawduse ade wangang sangang da yam jugo chara wangang ba ade tawthorakpa thabakta nupi amada thamgadaba machan gumba amada thamgadaba bebhar leirakta mache gumba amada tawgadaba bebhar leirakta mama gumba amada haigadaba hairoidaba khangaktabado
ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯆꯪꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯗꯤ ꯂꯝꯆꯠ ꯕꯦꯚꯥꯔꯁꯦ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅ ꯄꯥꯗꯝ ꯑꯣꯟꯕ ꯌꯥꯏ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯁꯤꯗꯤ ꯐꯔꯛꯀꯗꯣꯔꯤꯅ ꯑꯉꯥꯡꯁꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯗꯣ ꯅꯤꯡꯊꯥꯗ ꯈꯪꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯨ ꯌꯣꯝꯂꯤꯕ ꯐꯤꯗꯨꯗ ꯈꯪꯉꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩ ꯑꯗꯨ ꯊꯛꯁꯤ ꯈꯥꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯊꯛꯁꯤ ꯈꯥꯁꯤꯁꯤ ꯍꯦꯛ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯋꯥꯠꯂꯛꯑꯕꯅꯤ나 ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝꯁꯦ ꯑꯐꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯒꯁꯨ ngasi afabana kupsanba ngamdrise masi thakshi khasinani haibase ai isagi mosu ai thamjaningi thakshi khasibu ingrajida discipline hairaga khangnai tumbada chabada chatpada wakhalda wangangbada phaminnabada miyam tinbada sanabada miyengda nayengda tokthorapa thabakta sajat chawongda maram punamakta thakshi khasi discipline haibase yamna darkar oi thakshi khasi na mi masel nungsi chanana laimina hali thakshi khasi bebhar kaina dradi mi se nungsi nei dana bebhar do kaina ragadi bebhar leina dragadi yamna aikoi gi nungsi na dabagi maru neba indiscipline ne bese maru odi sitto ada lai maru da tinjaba haura roidaba adugumba maru gumbani amaga awada pa yengthok yengsin tawna duna pukjel khojel amata oibagi matau utna duna punna hingminabagi nungaiba phangminnai asumna aikhoigi iramdam sida aibana haibiramise yamna chumaba wafamni maramdi aikhoi nupi da aikhoigi laiwoigraba alsingna nupi angang san brahman hai nupi angang san brahman sida yamna indiscipline oiraga dine madu lebakto chakhola roidamneba aduna ngasi japan se khwaidigi chakhotpa leba ama paisa paibada sumana khwaide hele hai koigi wangang loi mayam sigi bhasan si tajara ko matamda ai knowledge oina lawjawi aduna moisi bebhar si asuki matik laigre adu kamai tambire ino bidu akoina thijinba aduga adu chumi akoigina samanga isina karigino moigina samna laire ibele pak chakhole isingse sigi lamjen tanabada akoi yawba ngamdi adu karigi yawba sungam giroena sukhali karigino de akoi siam wali ba hiram khuding makta akoigi lamchat bebhar si kairakpadagidi tongan ba crime ngasi uriba akoigi channel singsida yawriba wayan sang wayan kati kaina ka tawri sida puthore iba nupi sing sum tajarakpa ujarakpa aidi ai samangna thengna daragasu adumain tawdana khoi discipline simadi yawdre haiba yai adu loina ba yawdabadi nate afaba mahairoi afaba akoigi jati sigi mapi mapa oirakadaba kaya de pokhrabani ko poibani ko lairi bani ko sason tawribani ado mirebakta akoigi lebakta leitana mirebakta chatana moigi mafam chabaga thidana lairi myam se yengbada khallubada aigi lebakta sungnana layu haijaba nate moi da yamna kai haini nungaitaba akoigi toidaba thabak mayam ama lei kaigino ida ai khudam machamtang aigi pajariba aigi pijage ban blockade haise ban blockade aise aina isagi own experience india gi mafam kaya dasu aigi maram leiraga de ai chachadana lejaruba yawi thaum leiba thani leiba adu ai study khadi dum tawjai ko society sigi study di aduga aina thesis oina ijabadi nate masida ban blockade akhoi da tawri sigumba se amata ai thengna jate moi chatle moi gi singi wathoki hairo kaberi gi hairo india gi adu chatle ba yam discipline oina ne akhoi police na ka sanga daga tawbali chat ka tawdana tiar gas ka tawra ise sisu police na ngakta su taina ba yade ayengba bhabo oina ai comment pijaraga di striker kangbu singsi saube henman badagi police masamak sida akhoi gi nung kai ka thajan ba yamna kaino crime je ekta haurakpa adudagidi moisu moigidi sakti ni na moina amu tiar gas ka pase isamaksu yawjara imni
ꯃꯁꯤꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀ ꯀꯥꯞꯇꯅ ꯑꯅꯣꯛꯀ ꯀꯩꯅꯣ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯟꯚꯔꯁꯟ ꯇꯧꯅꯕ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟꯒꯤ ꯃꯃꯥꯡꯗꯒ ꯐꯝꯗꯅ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯅ ꯒꯕꯔꯅꯔꯒꯤ ꯁꯥꯏꯠꯇꯩꯒ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀ ꯂꯪꯁꯜꯂꯛꯇꯅ ꯑꯩꯈꯣꯏ ꯃꯤꯠꯄꯨ ꯇꯥꯡꯗꯕꯁꯤ ꯏꯁꯣꯔꯅ ꯀꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕꯗ ꯃꯤꯅ ꯇꯧꯅꯣ ꯍꯥꯏꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯍꯦꯛꯇ ꯇꯧꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯨ ꯐꯪꯅꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯃꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯠꯇꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯈꯟꯗꯕꯗꯧꯅꯅꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯅ ꯃꯣꯏꯅ ꯉꯝꯃꯛꯄꯅꯤꯅ ꯑꯉꯝꯕꯅꯤꯅ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯅꯨꯄꯤꯒꯤ ꯙꯔꯅꯥ ꯑꯣꯏꯔꯁꯨ ꯑꯗꯨ ꯂꯪꯉꯣ ꯑꯗꯥ ꯂꯪꯉꯣ ꯍꯥꯏꯅ ꯇꯧꯕꯗ ꯑꯩ ꯏꯁꯥꯃꯛꯁꯤꯁꯨ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯇꯣꯞꯄ ꯂꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯨꯡ 9 ꯕꯟ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯏꯟꯗꯤꯌꯥꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯁꯤꯇꯤ ꯈꯔ ꯄꯟꯖꯔꯕꯗ ꯑꯩ ꯃꯨꯝꯕꯥꯏꯗ ꯊꯥ ꯑꯃ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯗꯤ ꯀꯩꯝꯐꯥꯎꯒꯤ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯀꯔꯤꯒꯤ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯃꯣꯏꯁꯦ ꯀꯥꯏꯅ ꯆꯠꯄꯅꯤꯅ ꯑꯩꯅ ꯁꯨꯝ ꯃꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯁꯨꯝ ꯌꯦꯡꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯒ ꯁꯨꯝ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤꯁꯦ ꯁꯨꯝ ꯇꯧꯖꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯁꯦ ꯍꯦꯛꯇ ꯒ꯭ꯔꯨꯞ ꯑꯃꯅ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯁꯤ ꯊꯨꯡꯗ꯭ꯔꯒꯗꯤ ꯕꯟ ꯍꯦꯛꯇ ꯇꯧꯕ ꯍꯥꯏꯋꯦꯒ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯨꯅ ꯀꯅꯥꯅ ꯋꯥꯒꯦꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯆꯥꯖꯔꯤꯕ ꯀꯩꯊꯦꯜ ꯀꯥꯔꯒ ꯍꯤꯡꯖꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯁꯐꯔ ꯇꯧꯕ ꯃꯣꯏ ꯌꯣꯟꯗꯣꯏ ꯄꯣꯠꯀꯥꯁꯦ ꯄꯠꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯔꯦ ꯁꯤ ꯑꯩꯅ ꯃꯇꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯖꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯏꯟ ꯗ ꯁꯦꯝ ꯇꯥꯏꯝꯁꯤꯗ ꯑꯩ ꯋꯥꯐꯝ ꯑꯝꯇꯪꯒ ꯑꯩ ꯊꯝꯖꯔꯝꯒꯦ ꯍꯧꯕꯝꯒꯤ ꯄꯥꯕꯨꯡ ꯁꯥꯃꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯤ ꯂꯥꯏ ꯌꯦꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯚꯗ꯭ꯔ ꯍꯣꯏꯒꯤ ꯃꯊꯪꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯕꯨꯡꯁꯤ ꯂꯥꯏ ꯌꯦꯛꯄ ꯂꯥꯏ ꯁꯥꯕꯁꯦ ꯃꯥꯒꯤ ꯏꯟꯕꯣꯔꯟ ꯑꯗꯩ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯥꯁꯦ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣ ꯃꯥꯁꯦ ꯖꯄꯥꯟꯗꯅꯦ ꯀꯩꯅꯣꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁꯦꯂꯦꯛꯁꯟ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨ ꯑꯩ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯖꯗꯦ ꯃꯥ ꯖꯄꯥꯟ ꯆꯠꯄꯩ ꯋꯥꯔꯤ ꯑꯃ ꯂꯤꯌꯦ ꯑꯗꯨ ꯀꯗꯥꯏꯗ ꯂꯤꯒꯦꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣꯗ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛꯇ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯑꯩ ꯆꯠꯂꯤ ꯑꯗ ꯃꯥꯅ ꯁ꯭ꯄꯤꯆ ꯑꯃ ꯄꯤ ꯑꯗꯨꯗ ꯃꯥꯅ ꯑꯍꯥꯟꯕ ꯖꯄꯥꯟꯗ ꯊꯨꯡꯕꯒꯤ ꯋꯥꯔꯤꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯊꯥ ꯂꯥꯏ ꯁꯥꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁꯦꯂꯦꯛꯁꯟꯗꯨꯗ ꯌꯥꯎꯕꯁꯤ ꯊꯥ ꯑꯃꯔ ꯑꯅꯤꯔ ꯑꯩꯗꯤ ꯃꯇꯝꯗꯨ ꯗ꯭ꯌꯨꯔꯦꯁꯟ ꯑꯣꯐ ꯇꯥꯏꯝꯗꯨꯗꯤ ꯑꯩ ꯀꯥꯎꯖꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯖꯄꯥꯟꯁꯤꯗ ꯆꯠꯂꯒ ꯀꯨꯝꯊꯔꯒ ꯐ꯭ꯂꯥꯏꯠꯇꯒꯤ ꯂꯦꯟ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯨꯔꯦ ꯑꯗ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯣꯕꯥꯏꯜ ꯀꯩꯀꯥ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯪꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯀꯨꯝꯊꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯗ ꯀꯩꯅꯣ ꯀꯗꯥꯏ ꯂꯩꯒꯦ ꯁꯤꯗꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯩ ꯆꯠꯂꯤꯕꯅꯤ ꯖꯄꯥꯟ ꯇꯥꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯁꯤꯗ ꯁ꯭ꯀꯨꯜ ꯇꯥꯏꯝ ꯑꯣꯏ ꯍꯥꯏꯌꯦ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯒ꯭ꯔꯨꯞ ꯆꯠꯄ ꯀꯅꯥꯝ ꯋꯥ ꯉꯥꯡꯅꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯥꯏ ꯂꯛꯅꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯄꯤꯕꯤꯔꯝꯃꯤꯕ ꯂꯛꯅꯕ ꯀꯩꯗꯧꯕꯁꯦ ꯔꯤꯌꯦꯂꯤꯇꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯁꯥꯖꯟꯗꯅ ꯏꯕ ꯀꯜꯄꯅꯥꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯩꯗꯨꯗ ꯃꯥꯅ ꯖꯄꯥꯟꯁꯤ ꯌꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯥꯇ꯭ꯔ ꯒ꯭ꯔꯨꯞ ꯑꯃꯗ ꯃꯥꯅ ꯍꯪꯉꯤ ꯍꯥꯏꯌꯦ ꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯑꯣ ꯃꯥꯒꯤ ꯂꯝꯗꯨꯗꯗꯤ ꯃꯥꯁꯦ ꯂꯥꯛꯑꯕ ꯑꯗꯨꯒ ꯑꯦꯛꯖꯦꯛꯁꯤ ꯈꯪꯗꯕ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯤꯅ ꯑꯗꯩꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯅꯅꯦ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇꯅꯦ ꯑꯗꯩꯁꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯈꯔ ꯗꯣꯂꯥꯟꯗꯣ ꯈꯔ ꯋꯥꯡꯕ ꯑꯣꯏꯗꯅ ꯁꯥꯏꯟꯕꯣꯔꯗ ꯃꯣꯏꯒꯤ ꯊꯦꯠꯂꯤꯗꯨ ꯎꯔꯛꯏ ꯍꯥꯏ ꯈꯔ ꯂꯥꯞꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ ꯇꯧꯗꯦ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯍꯪꯅꯤꯡꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯏꯪꯂꯤꯁꯇ ꯍꯪꯉꯤꯅꯦ ꯑꯗꯨꯒ ꯃꯥ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯧꯔꯛꯏꯁꯦꯅ ꯃꯥꯅ ꯍꯪꯅꯤꯡꯗꯅꯅꯦ ꯃꯥꯅ ꯍꯪꯉꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯀꯥꯏꯅ ꯇꯧꯔꯒ ꯍꯪꯗꯅꯅꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯉꯥꯡꯗ꯭ꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯈꯜꯂꯝꯃꯤꯗꯨꯒ ꯌꯥꯝ ꯑꯣꯟꯅ ꯇꯩꯅꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯃꯃꯥꯡꯗ ꯆꯠꯂꯒꯗꯤꯅꯦ ꯃꯣꯏ ꯃꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯔꯦꯁꯄꯦꯛꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯄꯥꯕꯨꯡꯁꯤꯅ ꯑꯗꯨꯒꯤ ꯁ꯭ꯄꯤꯆꯇꯨꯗ ꯑꯩ ꯑꯗꯨ ꯌꯥꯝ ꯄꯟꯖꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯩ ꯊꯛꯁꯤ ꯈꯥꯁꯤꯁꯤꯗ ꯑꯩꯅ ꯄꯟꯖꯔꯝꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯖꯒꯦ
ปุ้นในหิงบ้านเลยบายบาเซ่แต่บางบ้านกิลวนจัดเนี่ยคุยเลยมินาบาเซ่มีโอยบาเซ่ปุ้นนั่นเลยมินาบากินุสิจานัลลีปุ้นน่ะตายเป็นอาเซ่อามัตตะโอยฮัลลีนุมิทธามาดิปริธิบินะสิงบากระหัสิงดาปุ้นนั่นเลยมินาบากิมาให้นางอาศิมีโอยแบบนั้นน้อยเราไปสอนจักรดามาเลยบาพังลีแบบเนี่ยคุยปุ้นน่ะมันน่ะปุโตกมันน่ะเอาอะไรปะปุ้นน่ะมักเตาจันางอาศิกิสังสารสิเลยนี่สินี่ทักษิขายสิกิมาให้นี่ไอ้ดิทักษิขายสิอามันน่ะมาบูเบพาตรงนั้นบดนัตระบดีamagaเรื่องกายนะสัตว์ไม่นับได้กี่ทั้งจินนาดนาปลาลอยทอกระกันปลาลอยดีปริธิบิเสกันมังตากปากิมาสักวันละบ้ามาให้นามานะสุนหายบิรามีเจ้าคราบทอมจากสิงนามากิเลยพัมทาดกตุนาสาวจักรสิดากายบักขักวิดีจะทอมจากกิมาเท่าตัวมีนุมิชุนนุมิกิมาเท่าตัวอีอะไรกิทาทอมจากอะไรกิกระหาปรกระอะไรนุ่งชิดนุ่งชาอามามา งานปุ่นน้ำมักแสมาคุยเดชนพิรักปัทธดังจ้ะมาตะกายจะน่าสิบเอาไปได้คุยเดปีบีเดคุยหิงงี้การีกุมบ้ามาตั้งแต่ดุมาเกตุโคเมตสังสิลักปรานัตระกระซึ่งปุลับจางมานั่นเลยมินาร์ก็มาตั้งแต่ปริธิบีเสกายขีกระดาให้นักขีดบดินนัตเตไอ้ดิฉันที่ยามนักขังให้เราประมาณมันไล่ช่วยให้เราบันนี้ปริธิบีเช่งาสินวงตานี่นุ่งชาสานี่กายเสงาสิร้อยปริธิตัววงอเมดนะอะดูเขาจะพาวบัดดีทอกตรีอะดูนะปริธิบีนามากีคอนเซ็ปต์กายจะน่ามาช้ามาตรงนั้นเลยดูนะสหิยามากีมันนุ่งดานุมิกี้ก็ไปได้เลยดูนะสัลลีมาสิลากีอายุนุมิดังริตูยันิงทากาเลนทานงจูทานิงทำทาคายดูนะมาตำกีให้ร่างเลยร่างนะปริธิบีเสสังฮัลลีสิ่งเนสันนะตัวนี้เนี่ยสันนะเลยก็สุบไอ้คนน่ะชาบังอันบันเตเมริโกเลยแบบยามน่ะกันโอ้ยระบาลำคนดึงตามร่างกายนะพังอันบันเลยเสียไอ้คนชาบังอันบันเตเนี่ยสักกี่งักแต่นี่umang wamang sem do na sao se kaya gi le pham piri ising da su ising gi pandong ling do na jiba kaya gi le na ba sem biri se asum na mohok sa gi taxi ka si phawa kai dri mohok sa di nature se mai taxi ka si se kai dri prithima ta sina kari gumba matam da hana ba suna ba mathak ta tawri ba inhuman oi ba id mi oi ba na sak ta ba le sa kya chali seปริธิมาตาสินังสิพาวบดาวาเรนังอังตจัดโลกายนะให้เราประสิทธิ์ตัวตรีมาสู่อดุมปริธิบีมาทักษิดาพาวสู่พัฒนาสู่ลอยนะทำบีดีวะสร้างอาสู่เสกวยอาสู่ประกิติกิทักษิกายสิดิสซิปลินงักนะสัลลีสร้างอาสู่อุเสกวยอาพุทธมักสู่มากิตัวก็ได้ว่าเสไอ้วันตาเขาก็ตนามวยกิโคงดนะอะไรกี่ให้ยิงคุยกับเสนุสิดระมวยนั่นงาลักประกันเดมวยกี่เลยเดไปรู้กันเดมาช้าสิจะปวดก็คุยหินเสปีริมนี่คุยปีแล้วก็มีแบบนั้นมูมาดูทักษณะกันโนมาช้ามูพันธุ์แบบมูเต้าริมนี่มวยเนี่ยปีริสิอะดูคุยสิลุนเต้าบระไอ้คุยนะคุยแต่ซีพีบีสิคุยนงแต่หนึ่งช่างเดียคุยนะป่าไม่ดีมานะปีว่าคุยฮิโดก็ไม่ปีริโนยเสคุยขังเดียบอะดูมานงาลักไปแล้วคุยสิงเสไอ้ที่คุยปีว่าคุยสิคุยอุปดก็ยกตนาดูดีอย่างให้คุยมีอะไรแบบเสกคุยอุปดหับเส้นนะคุยก็ไม่ลงตะเกียกไก่สิครั้งเงี้ยดูมากินนุ่งสีแบบสุดดีคุยสินะตัวรีแบบทบักสิดีเฮ้ยคุยเลยแบบกังบุดีคุยยกแบบกังบุดีครั้งกันนี่ไอ้สามักตีไอ้กันเนาะไอ้นุ่งสีมันกินนะไอ้คุยอุปงขักโยเอดูไอ้นางงามเดก็ยินว่าดามากิดูอย่างเสียงแบบมาเท่าตาแบบคลีนอ้อยแบบดูกี้อะแบบดูนะสิกละกันเนี่ยนะดูเชียงเดบแต่กี่ดีมวยแช่มวยไปยานเดบดูนะมวยมาชาเสตุนไปแล้วสักทีแบบอย่างนุ่งสีจันนี่ดูช่างงากาสิชูไม่เกเรเตอร์เสียคุยนั่นในรูกันเนี่ยเพราะว่างักเตอพัฒนางักเตออูบะจุ่มเดดูมวยตะเกียคุยนั่นพังบะคุยฮิโดดูอันเตอยังวิวเนี่ยดูมวยนุ่งอาลักไปเนี่ยไอ้ดินุ่งอาลักไปดีนุ่งชากระชาแล้วก็น่าเตะก้อยเอาอย่างนั้นไปเนี่ยบะดูมวยไปกันเนี่ยนะดูไปแล้วกันมวยน่ะปามบัลเลยทำบานชาเล่ทำบานกี่เด็กที่คุยโลแล้วกันนี่อะไรบัตเตอร์บรัสเซมวยนะคุยได้ป่ามีคุยกี่ดีทำบานกายนะยุ่งลักนี่นะกว่าบัตเตอร์บรัสเด็กที่มวยคุยเสโลแล้วกันนะมวยนะปวดก็มาทำแต่เนี่ยมวยมาชากี่มาฆ่าตัวอะไรที่จะงอริตัวแล้วกันเนี่ยปิกนะปวดปนี่ดูกันมวยกี่มากันมหุ่มดูจะสังแล้วกันดามาซาเสียงอะไรมวยจะช่วยยำตันบ่คุยยาวดีมาสินจากกับสุขที่ที่นิ่งได้บ่ดูเลี้ยงจ้าซาบะไม่ยาวดีกว่าคุยมาแล้วแต่สุดูมวยชูดิฉันมาสามตัวก็ได้พรุ่งนี้นุ่งไงวันนี้เทสซิสงานตะกี้ไพรส์งานตะกี้ขั้นประชุมเด็กว่า
ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯌꯥꯕꯅꯤ ꯑꯗꯨꯅ ꯁꯂꯨꯞ ꯄꯨꯕꯒꯤ ꯃꯈꯥꯗ ꯀꯥꯡꯂꯨꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯍꯣꯡꯕ ꯂꯩꯇꯅ ꯎꯃꯪ ꯋꯥꯃꯪ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯊꯋꯥꯏ ꯍꯤꯡꯅꯐꯝ ꯑꯣꯏꯔꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯀꯝꯗꯧꯔꯤ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯕꯨꯙꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤꯗꯤ ꯆꯥꯎꯈꯠꯄꯒꯤ ꯀꯝ ꯊꯦꯡꯕ ꯌꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯕꯨꯙꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯔꯤꯇꯨ ꯑꯗꯩ ꯙꯥꯇꯨ ꯃꯈꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯤꯌꯥ ꯄꯥꯇꯥꯜ ꯖꯣꯏ ꯇꯧꯕ ꯉꯝꯂꯦ ꯑꯩꯈꯣꯏ ꯖꯣꯏ ꯇꯧꯕ ꯉꯝꯗꯕ ꯂꯩꯇ꯭ꯔꯦꯕ ꯃꯤꯑꯣꯏꯕꯅꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯤꯅ ꯑꯗꯨꯕꯨ ꯈꯪ ꯍꯩꯃꯟꯕꯁꯤꯒꯤꯁꯨ ꯐꯠꯇꯕ ꯂꯩꯇꯕ ꯅꯠꯇꯦ ꯈꯪ ꯍꯩꯃꯟꯕꯗꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯅꯤꯌꯣꯝ ꯊꯛꯁꯤ ꯈꯥꯏꯁꯤ ꯊꯨꯒꯥꯏꯔꯨꯗꯨꯅ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯂꯩꯈꯥ ꯍꯣꯍꯟꯕꯗꯒꯤ ꯌꯨꯍꯥꯔ ꯍꯥꯗꯨꯅ ꯃꯤ ꯀꯌꯥ ꯁꯤꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯤꯕꯝ ꯍꯣꯡꯂꯛꯄꯗꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯧꯔꯛꯇꯨꯅ ꯃꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯀꯤꯇꯤꯗ ꯎꯠꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯊꯛꯁꯤ ꯈꯥꯏꯁꯤ ꯀꯥꯏꯔꯛꯄꯗꯒꯤꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗꯩꯅꯤ ꯑꯏꯕꯅ ꯏꯕꯤꯔꯛꯏꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯉꯁꯤꯁꯦ ꯆꯤꯡꯗ ꯎ ꯍꯧꯗꯕ ꯃꯀꯣꯛ ꯄꯨꯔꯥ ꯀꯩꯅꯣ ꯂꯨ ꯀꯣꯛꯄꯗꯧꯅ ꯂꯩꯕ ꯆꯤꯡ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯆꯤꯡꯁꯤ ꯎ ꯑꯅꯝꯕ ꯍꯧꯅꯕꯅꯦ ꯑꯗꯣ ꯎꯁꯤ ꯀꯅꯥꯅ ꯃꯥꯡꯍꯜꯂꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯗꯩ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯇꯝ ꯈꯤꯇꯪ ꯍꯦꯛ ꯆꯥꯎꯔꯛꯄꯗ ꯎꯁꯦ ꯌꯥꯟꯊꯠꯂꯦ ꯑꯗꯣ ꯀꯩꯗꯧ ꯌꯥꯟꯊꯠꯂꯤꯕ ꯃꯩꯇꯥꯟ ꯁꯦꯝꯕ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯡ ꯊꯥꯕ ꯑꯗꯩ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯎ ꯌꯥꯟꯊꯠꯄꯗ ꯅꯝꯕꯔ 1ꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯒ ꯎ ꯊꯥꯕꯁꯨ ꯌꯥꯝ ꯊꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ 1981ꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 9ꯗ ꯑꯩ ꯊꯃꯥꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯗ ꯑꯩ ꯖꯣꯏꯟ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯟ ꯃꯣꯍꯔꯁꯣꯞ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯃꯥꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯅꯤꯁꯤꯗ ꯏꯟꯆꯥꯔꯖ ꯄꯤꯔꯒ ꯕꯣꯟ ꯃꯣꯍꯔꯁꯣꯞꯀꯤ ꯃꯟꯇ꯭ꯔꯤ ꯂꯥꯛꯇꯣꯔꯤꯅꯤ ꯑꯗꯩ ꯎ ꯊꯥꯗꯣꯔꯤꯕꯅꯦꯅ ꯎ ꯐꯅꯌꯥꯝ ꯊꯥꯏ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯨ ꯊꯃꯥꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯅꯤ ꯑꯗꯣ ꯎꯒꯕꯨꯗꯤ ꯑꯗꯨꯝ ꯅꯦꯆꯔꯒꯤ ꯕ꯭ꯌꯨꯇꯤꯕꯨꯗꯤ ꯂꯩꯌꯦꯕꯨ ꯃꯗꯨ ꯊꯥꯕ ꯎꯗꯣ ꯐꯅꯌꯥꯝ ꯆꯥꯎꯔꯅꯤ ꯑꯩꯈꯣꯏ ꯔꯤꯇꯥꯌꯔ ꯇꯧꯔꯛꯄ 2009ꯗꯅꯦ ꯏꯟꯊꯣꯛꯆꯔꯛꯏꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯆꯥꯎꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯥꯎꯗꯦ ꯃꯔꯝꯗꯤ ꯃꯗꯨ ꯌꯥꯟꯊꯠꯈꯤꯕꯅꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎ ꯊꯥꯕꯗꯤ ꯌꯥꯝ ꯎꯕ ꯇꯤꯚꯤꯗꯗꯤ ꯌꯥꯝ ꯎꯕ ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯌꯥꯝ ꯎꯖꯩ ꯑꯗꯣ ꯎ ꯆꯥꯎꯅ ꯍꯧꯕꯁꯦ ꯆꯥꯎꯅ ꯐꯖꯅ ꯉꯁꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯝꯗꯝꯁꯤꯗꯒ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝꯁꯦ ꯎꯔꯨꯕꯗ ꯑꯩ ꯏꯔꯥ ꯆꯦꯜꯂꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯗ ꯊꯥꯔꯤꯕ ꯎ ꯃꯌꯥꯝꯗꯨꯕꯨ ꯀꯅꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯖꯥꯠꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯎ ꯑꯃ ꯍꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯈꯤꯇꯪꯗꯤ ꯑꯉꯥꯡ ꯑꯃ ꯁꯦꯝꯕꯗꯒꯤ ꯍꯦꯟꯅ ꯆꯪꯉꯤꯗꯅ ꯑꯗꯨ ꯉꯁꯤ ꯎꯗꯤ ꯊꯥꯔꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯕꯥꯛꯁꯨ ꯈꯣꯠꯆꯜꯂꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯆꯥꯏꯔꯝꯃꯦ ꯑꯩ ꯐꯣꯇꯣꯗ ꯎꯖꯕꯅꯤ ꯑꯗꯨꯒ ꯎꯗꯨ ꯆꯥꯎꯕꯒꯤꯗꯨꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯄꯪꯎ ꯎꯖꯗꯦ ꯆꯍꯤ 10 ꯃꯇꯨꯡꯗꯒꯕꯨꯗꯤ ꯎꯔꯛꯄꯁꯨ ꯌꯥꯏ ꯃꯤ ꯃꯁꯦꯜ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯅ ꯂꯞ ꯏꯁ ꯗ ꯒ꯭ꯔꯦꯇꯦꯁ ꯀꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯑꯁꯦꯡꯕꯁꯨ ꯅꯨꯡꯁꯤꯅꯕꯁꯦ ꯃꯥꯟꯕꯩ ꯋꯥꯅꯤ ꯎꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯟꯅꯕ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯂꯛꯏꯁꯦ ꯅꯠꯇꯅ ꯃꯁꯤꯗ ꯂꯥꯟ ꯊꯣꯛꯅꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯅꯔꯤꯗꯤ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯕꯅꯤ나 ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯛꯄꯗꯣ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯥꯝꯕꯩꯅ ꯍꯥꯏꯗꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯥꯝꯕꯩ ꯑꯁꯦ ꯖꯤꯕꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯌꯥꯏꯐꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯤꯖꯤꯟꯅꯕ ꯅꯠꯇꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯍꯥꯠ ꯈꯨꯠꯂꯥꯏ ꯁꯥꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯁꯤꯅ ꯃꯤ ꯃꯁꯦꯜ ꯑꯃꯒ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯑꯃꯒ ꯎꯁꯤꯠꯅꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯁꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯅꯣꯡꯃꯩ ꯄꯥꯏꯕꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯔꯦ ꯑꯗꯒꯤ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄꯒ ꯃꯗꯨꯅ ꯄꯥꯜꯂꯗꯤ ꯃꯤꯁꯦ ꯁꯤꯕꯅꯤꯅꯀꯣ ꯑꯗꯨ ꯂꯩꯔꯒꯗꯤ ꯀꯥꯞꯅꯤꯡꯉꯛꯑꯦ ꯃꯥꯒꯤ ꯔꯨꯜ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯞꯄꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯀꯔꯝꯕ ꯃꯤꯅ ꯄꯥꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯛꯑꯦ ꯑꯗꯨ ꯑꯁꯤꯅꯆꯤꯡꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯥꯝꯕꯩꯁꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯐꯠꯇꯕꯔꯣꯝꯗ ꯆꯠꯂꯛꯄꯗꯨꯕꯨꯅꯤ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯍꯥꯠ ꯈꯨꯠꯂꯥꯏ ꯁꯥꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤ ꯃꯁꯦꯜ ꯑꯃꯒ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯑꯃꯒ ꯎꯁꯤꯠꯅꯔꯛꯇ꯭ꯔꯦ ꯎꯁꯤꯠꯅꯗꯕ ꯍꯥꯏꯗꯤꯅꯦ ꯔꯦꯁꯄꯦꯛ ꯂꯩꯇꯕ ꯏꯗꯤ ꯃꯥꯅ ꯇꯧꯕꯕꯨ ꯀꯩꯗꯧꯖꯔꯅꯦꯒꯦ ꯃꯥꯗꯤ ꯀꯣꯛ ꯍꯥꯠꯇꯣꯛꯑ ꯂꯣꯏꯔꯦ ꯀꯥꯏꯁꯤ ꯌꯥꯝ ꯂꯥꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯍꯥꯠꯄ ꯃꯤ ꯃꯁꯤ ꯍꯥꯠꯇꯣꯛꯑꯗꯤ ꯍꯥꯏꯕꯁꯦ ꯊꯥꯡꯁꯤꯅꯅꯦ ꯂꯩꯕꯥꯛꯁꯤꯗꯅꯦ
ꯍꯥꯠꯄꯗꯨ ꯁꯛꯅꯕ ꯍꯥꯏꯅꯅꯦ ꯆꯥꯝ ꯅꯤꯄꯥꯜꯂꯛ ꯌꯥꯜꯍꯟꯕꯒ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯏ ꯑꯩꯕ ꯇꯧꯍꯩꯗꯕ ꯑꯩꯗꯤ ꯆꯤꯟꯗꯨꯡ ꯏꯟꯕ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯑꯕ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯛꯑꯒꯗꯤꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯤ ꯆꯠꯂꯦꯕ ꯅꯠꯇꯅ ꯑꯩꯅ ꯐꯠꯇꯕ ꯊꯕꯛꯁꯤꯗ ꯈꯜꯂꯨꯔꯒꯗꯤ ꯐꯠꯇꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯅꯤ ꯆꯤꯟꯗꯨꯡ ꯏꯟꯕ ꯍꯥꯏꯁꯦ ꯆꯤꯟꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯑꯃꯒ ꯎꯁꯤꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯟꯁꯤꯟꯕ ꯌꯥꯔꯛꯇꯕꯗꯒꯤ ꯗꯁꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯗꯕ ꯁꯦ ꯑꯗꯨꯅ ꯁꯤ ꯀꯩꯅꯣꯅꯤ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯤ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛꯅꯤ ꯑꯗꯣ ꯆꯥꯎꯈ꯭ꯔꯕ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗ ꯌꯥꯝ ꯇꯋꯥꯔ ꯑꯃꯦꯔꯤꯀꯥꯟ ꯇꯋꯥꯔꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯐꯠꯇꯕꯗ ꯌꯥꯝꯅꯗꯤ ꯕ꯭ꯔꯦꯟ ꯂꯩꯕ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈ꯭ꯔꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤ ꯃꯩꯇꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯨꯄꯤꯇꯔꯁꯨ ꯑꯩꯈꯣꯏꯒꯤ ꯖꯨꯄꯤꯇꯔꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯗ ꯑꯗꯨꯒꯤ ꯑꯆꯧꯕ ꯇꯋꯥꯔꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯠꯆꯔꯨꯔꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯌꯥꯝ ꯅꯨꯡꯁꯤ ꯀꯞꯄꯤ ꯇꯥꯏ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯃꯗꯨꯗ ꯇꯋꯥꯔꯗꯨ ꯀꯥꯏꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕꯅꯤꯅ ꯑꯣꯐꯤꯁ ꯀꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯗꯨꯒꯤ ꯋꯥꯡꯈ꯭ꯔꯕ ꯇꯋꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯑꯗꯨ ꯊꯨꯒꯥꯏꯔꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯐꯠꯇꯕ ꯋꯥꯈꯟꯗꯣ ꯅꯨꯡꯁꯤꯅꯗꯕꯗꯣ ꯑꯦꯅꯤꯃꯤꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯆꯧꯕꯅ ꯍꯥꯏ ꯃꯆꯥꯅ ꯂꯧꯗꯦ ꯃꯆꯥꯅ ꯍꯥꯏ ꯑꯆꯧꯕꯅ ꯌꯥꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯎꯠꯂꯤꯕ ꯃꯌꯥꯝ ꯗꯤꯁꯀꯁꯟꯗ ꯆꯠꯅ ꯃꯌꯥꯝꯁꯦ ꯃꯁꯦ ꯒꯣꯃꯦꯟ ꯄ꯭ꯔꯖꯥ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯌꯥꯅꯗꯕ ꯃꯌꯥꯝꯒꯤ ꯗꯤꯁꯀꯁꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕ ꯐꯪꯒꯅꯤ ꯑꯃꯠꯇ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯤꯇꯪꯒꯗꯤ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯥꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯂꯧꯗꯕꯗꯣ ꯑꯃꯅ ꯇꯧꯔꯁꯨꯅꯦ ꯃꯥ ꯇꯧꯖꯁꯥꯏꯁꯦꯅ ꯈꯟꯕ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦ ꯑꯃꯒꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣই ꯍꯥꯏꯅꯕ ꯑꯃꯈꯛ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯆꯧꯕ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯏꯃꯨꯡꯗꯨꯒꯤ ꯑꯍꯟꯁꯤꯅ ꯍꯥꯏ ꯑꯁ ꯑꯅꯥꯕꯁꯤ ꯂꯥꯛꯑꯕ ꯃꯇꯝꯗ ꯏꯄꯤꯗꯦꯃꯤꯛ ꯌꯥꯝꯅ ꯏꯃꯨꯡꯒꯁꯦ ꯇꯨꯅ ꯁꯤꯟꯅꯔꯝꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤ ꯁꯥꯖꯟꯕ ꯋꯥꯔꯤ ꯅꯠꯇꯕ ꯔꯤꯌꯦꯂꯤꯇꯤꯗ ꯑꯗꯩꯗꯨꯗ ꯏꯃꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯀꯥꯏꯁꯤ ꯅꯨꯡꯁꯤꯀꯣ ꯂꯩꯀꯥꯏꯁꯤ ꯁꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯟꯅ ꯈꯣꯏꯔꯝꯃꯦꯌꯦ ꯂꯩꯀꯥꯏ ꯂꯥꯟꯁꯜꯂꯛꯑꯦꯌꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯑꯗꯩ ꯏꯃꯨꯡꯁꯤ ꯂꯥꯟꯁꯜꯂꯛꯑꯦꯌꯦ ꯑꯗꯨ ꯂꯥꯁꯇ ꯑꯩꯗꯗꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯥꯝꯕꯩ ꯑꯁꯦ ꯖꯤꯕꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯌꯥꯏꯐꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯍꯥꯠ ꯈꯨꯠꯂꯥꯏ ꯁꯥꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯁꯤꯅ ꯃꯤ ꯃꯁꯦꯜ ꯑꯃꯒ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯑꯃꯒ ꯎꯁꯤꯟꯅꯔꯛꯇ꯭ꯔꯦ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯟꯁꯤꯟꯅꯕ ꯌꯥꯔꯛꯇꯕꯒꯤ ꯗꯁꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯍꯧꯔꯦ ꯑꯆꯧꯕꯅ ꯍꯥꯏ ꯃꯆꯥꯅ ꯂꯧꯗꯦ ꯃꯆꯥꯅ ꯍꯥꯏ ꯑꯆꯧꯕꯅ ꯂꯧꯗꯦ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯂꯦꯝ ꯑꯁꯦ ꯃꯔꯥ ꯇꯞꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯅꯔꯛꯇ꯭ꯔꯦ ꯃꯗꯨꯒꯤ ꯐꯣꯜꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯔꯛꯇꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯛꯁꯤ ꯈꯥꯁꯤꯅ ꯄꯥꯟꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯊꯛꯁꯤ ꯈꯥꯁꯤꯅ ꯄꯥꯜꯂꯤꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕ ꯃꯤꯌꯥꯝꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯍꯟꯗꯨꯅ ꯑꯆꯧꯕ ꯁꯃꯥꯖ ꯁꯦꯝꯍꯜꯂꯤ ꯁꯃꯥꯖ ꯑꯗꯨꯅ ꯑꯥꯏꯟ ꯀꯥꯅꯨꯟ ꯁꯦꯝꯗꯨꯅ ꯍꯥꯏꯗꯤ ꯑꯥꯏꯟꯁꯤ ꯁꯦꯝꯕ ꯍꯥꯏꯗꯤ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯤ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯁꯦꯝꯃꯛꯏꯁꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯩ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯄꯒꯤ ꯏꯇꯤꯍꯥꯁ ꯅꯤꯡꯁꯤꯡꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯍꯥꯟꯕꯗ ꯆꯤꯡꯒꯤ ꯁꯨꯔꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯂꯩꯔꯝꯒꯦꯁꯦ ꯑꯏꯕꯅ ꯑꯃꯨꯛ ꯇꯥꯛꯏ ꯍꯥꯏꯗꯤ ꯃꯁꯤ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗ꯭ꯔꯕ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯃꯐꯝꯗ ꯍꯣꯡꯗꯨꯅ ꯆꯥꯅꯕ ꯊꯤꯗꯨꯅ ꯆꯠꯅꯔꯝꯃꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯁꯦ ꯂꯩꯕ ꯃꯐꯝꯗꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯣꯡꯉꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯂꯤꯡꯗꯨꯅ ꯂꯩꯔꯛꯑꯦꯗꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯂꯩꯔꯦ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯂꯝ ꯂꯩꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯂꯧꯎ ꯁꯤꯡꯎꯕ ꯍꯩꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯃꯒꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯅ ꯆꯠꯅꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯔꯒꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯣꯛꯇꯕ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯑꯣꯛꯇꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ
ꯀꯩꯅꯣ ꯂꯝꯍꯦꯟꯕ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯅꯣ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯇꯧꯗꯣꯏ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯂꯝꯍꯦꯟꯕ ꯀꯧꯏ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯒ꯭ꯔꯤꯁ ꯔꯣꯝ ꯏꯖꯤꯞ ꯍꯥꯏꯗꯤ ꯃꯥꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯄꯨꯁꯜꯂꯛꯇꯨꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯤꯔꯤ ꯄꯔꯁꯤꯌꯥꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯁꯕꯇ꯭ꯌ ꯍꯥꯏꯗꯤ ꯆꯥꯎꯈꯠꯄꯁꯦ ꯁꯦꯝꯂꯝꯃꯤ ꯑꯅꯧꯕ ꯃꯇꯝꯁꯤꯗꯁꯨ ꯌꯦꯡꯁꯤ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯖꯄꯥꯟ ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ amaga amaga thakshi khaisi naiba wakhal phidam loinana marebak majatibu nungsibadagi ngasi prithibida singthaningai oiraba chakhotpa leba amamom oiraiba japan ga se moi tumbagi matam pung mari angang na pung taret nipan tumgadabni ade ahanna sidai han tumba da afaba oide ga se moi amna niom naina tawi adu ngasi phawbadadi ekhoi gi lebak tadi imung kharadi oiramba yai adu loina bakti tawbo ujade ade thakshi khaisi haibase चाबा मतमदसु थक्पा मतमदसु अखोइगी अइना पामे हाजना पंथक्ता थक्चनबा पक्सादा सासनबा सिसु अफबो ओइरमदे अदुना चाबगी थक्पगी डिसिप्लिन गासिसु चाखटपा लमसिंग सिदा याम लेगरजानी अदुना याम नोंनिंगबा वारिसु अदुम लई अना थक्सी गाइसी हाइबसे मी अमगा अमगा कांगलुप अमगा अमगा लेपाक अमगा अमगा गी मरक्ता चटनरिबा लोनचत व्यवहार अदुबनी मी दगी होरोपा अदुना लेपाक सलाई mi dagi edi mi sina di mi mayam sina punchalaga yum khara punchalaga koina lekai semi ade yimlo na ba ade gi lekai mayam punchalaga akhoi khungang semi ade khungang dagi di lepak seme ini dana mi kanglu mayam se aduna magi discipline do aduna prithibi silai aduna thaksi khasi lamchat ବ୍ୟବହାର phajaba haibase mi dagi imung manung dagi horakada baneba ade imung manung se karamba imung no kaina thaina nupi ka haiba chatnari ngai matam dadi imung do pupang subra adagi mabu maben leibra warak setpa imung la kaina ka yam hangnarame ba masi yam chumamjani mi dagi horakpa do lepak salai prithibi silai aduna thaksi khasi lamchat ବ୍ୟବହାର haibase mi dagi imung manung dagi horakada baneba imung mayam do na seme ineba prithibi se mama mapana macha singbu piklingai dagi phajaba wangang sangang thaksi khasi chakhotpa lamchat ବ୍ୟବହାର tambiba tabaneba koidi like tamalore adi angang se koi matamgi olakpani akhoi na phataba nate prithvi gi on ba haibase di chakholi ba makhai civilization se honga ka doine ba aduga civilization do sum hongda leiradi adum kai haini adum chakhotpasi mangsin thaba ngamde dana adai du da ngasagi imung dagi mama mapa singsina macha se yam phate haijabadi nate angang se yari makhai avoid tawna bo hone ba parents singsina ain sum yengjabada kaiginoida yam piba angang ne se kaiginoida mama mapa singse paisa sendal lambida yamna matam amadadi imungi nupi haina na hairami hojiti imungi nupi haiba yadre ko paisa ki darkar se am lakpani na paisa tana bo hona bada moi macha singse kya loba se walakpa aduna pora kanda lekai gi khitang like tamba natraga punjalaga thambada moi macha singse thinba se ai ujai aduni aina mafam sida aina khitang haijari se adu lamcha ବ୍ୟବহাৰ phajaba haibase mi gi imung dagi hore haidi imung duda mama pa ga lemina taraba mabe mapuga lemina draga di kadai da angang duna kana dai tam duino ba asai ma thamu ba imung duda di mana education se loina phangba se oithokte ba aduna imung gi sida adudi akhoi matam se khara akhoi moi unabagi matam se akhoi amasin ba tare akhoi sak chamina da ba yade ai sak cha ba se pung manga sa ponte aduna macha singse loina punna chamina ba matam da mogi pungning gi waga se khoina lokthokpa nanga sikana kari hare gaina sisu yam important oeba adu le homak tarabo adagi routine khalabo adagi kano lari khaw kai chakre na saisida dum kan lai shon bagi muhutta sumaina loina sonar dong tawi ada masina education ama di sumwat laga lakpa adu wari sabada phangtabadagi mana so expression da yam poro era ni dana wase aduna magi mamana ba amana mona buli to bira suma haidoro eba mina ngam khibasidi haidongning de dana aina ngam badani dana aduna mana adusu aina ngam badusu aina wari do horu da mana haidoro oi adu aran ba oi ba puna makse parents agi tamgada bani na matang sida ai bena panbira mese thakshi kasi lamcha ବ୍ୟବহাৰ phajaba haibase mi dagi mung manung dagi horakada bani mama mapana macha singmu piklingai dai phajaba wangang sangang thakshi kasi chakhotpa lamchat ବ୍ୟବহাৰ tambiba tabani adi macha du ko makta kaura su yamna khon
ꯁꯨꯝ ꯇꯥꯖꯕꯗꯀꯣ ꯌꯥꯝꯅ ꯁꯥꯎꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯁꯪꯗꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯡꯅꯒ ꯀꯧꯔꯒ ꯐꯠꯇꯕ ꯋꯥꯍꯩꯅ ꯀꯧꯕꯒꯁꯨ ꯇꯥꯗꯕ ꯅꯠꯇꯦ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯔꯤꯅꯤ ꯀꯩꯒꯤꯅꯣꯗ ꯑꯉꯥꯡꯗꯨꯅ ꯈꯨꯝꯅꯤꯡꯗꯦꯕ ꯂꯥꯛꯅꯤꯡꯗꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯩꯁ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯅꯪꯒꯤ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯃꯥ ꯆꯥꯅꯤꯡꯅꯤꯗꯅ ꯑꯗꯩ ꯑꯩ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯂꯥꯛꯑꯣ ꯂꯥꯏꯇꯪ ꯀꯥꯗꯣꯏꯁꯤ ꯅꯪ ꯃꯇꯝ ꯈꯪꯗ꯭ꯔꯣ ꯑꯗꯨꯅ ꯀꯥꯏꯅ ꯃꯥꯏ ꯃꯊꯤꯕꯣꯡꯗꯨ ꯄꯜꯂꯨ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨ ꯆꯥꯛ ꯆꯥꯅꯤꯡꯉꯣꯏꯑꯕ ꯑꯗꯨꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯏꯕꯁꯤꯅꯁꯨ ꯇꯥꯛꯏ ꯑꯗꯨ ꯏꯁꯥꯃꯛꯅꯁꯨ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯌꯥꯝ ꯐꯖꯖꯗꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯥꯡꯉꯛꯄ ꯃꯌꯥꯝꯁꯦ ꯎꯔꯨꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯋꯥꯠꯂꯛꯄ ꯑꯃꯈꯛꯇꯤ ꯂꯩꯔꯕ ꯑꯗꯨꯅ ꯋꯥꯠꯂꯤꯁꯦ ꯀꯔꯤꯅꯣꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯕꯦꯟ ꯃꯄꯨꯒꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯔꯗꯤ ꯐꯖꯕ ꯋꯥ ꯉꯥꯡꯉꯦ ꯑꯗꯨꯒ ꯆꯨꯝꯊꯣꯛꯑꯦꯗꯅ ꯃꯥꯅ ꯇꯧꯕ ꯑꯃꯁꯨ ꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯔꯗꯤ ꯐꯠꯇꯦ ꯑꯗꯨꯒꯤ ꯍꯦꯕꯤꯠꯇꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯤꯅꯕ ꯃꯤꯁꯦ ꯃꯁꯤ ꯃꯃꯥꯁꯤꯅ ꯈꯣꯟꯖꯟꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯣꯟꯖꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯉꯁꯥꯏ ꯁꯪꯅꯔꯛꯇꯕꯅꯤꯅ ꯑꯃꯒꯁꯨ ꯋꯥ ꯉꯥꯡꯅꯕ ꯁꯪꯅꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯤꯛ ꯃꯇꯥꯡ ꯌꯥꯎꯔꯕ ꯑꯃꯣꯠꯄ ꯏꯁꯤꯡꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯐꯖꯗꯕ ꯀꯩꯅꯣꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯒꯤ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯄꯥꯟꯕ ꯋꯥꯔꯛꯀꯤ ꯇꯌꯥꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯎꯇꯦ ꯄꯣꯏꯖꯅꯁ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯆꯥꯗꯦ ꯑꯗꯩ ꯋꯥꯔꯛꯀꯤ ꯇꯌꯥꯟ ꯑꯉꯥꯡꯕ ꯐꯧ ꯁꯪꯕꯥꯏ ꯑꯊꯟꯕ ꯉꯥꯔꯤ ꯄꯔꯦꯡ ꯑꯆꯨꯝꯕ ꯀꯥꯏꯅ ꯇꯌꯥꯟꯁꯦ ꯌꯥꯝ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯋꯥꯔꯛꯇ ꯄꯥꯟꯕ ꯇꯌꯥꯟꯁꯦ ꯑꯩꯈꯣꯏꯁꯨ ꯎꯔꯛꯏ ꯁꯝꯕꯟꯗ ꯍꯧꯕ ꯇꯤꯡꯈꯪ ꯂꯩ ꯔꯥꯙꯤꯀꯥ ꯅꯥꯆꯣꯡꯒꯨꯝꯕꯅꯤ ꯃꯍꯥꯛ ꯇꯤꯟꯅꯔꯒ ꯆꯥꯎꯈꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯡꯊꯔꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯃꯥꯖ ꯑꯗꯣ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯣꯏꯔꯛꯀꯅꯤ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯈꯟꯊꯕ ꯉꯝꯕꯒꯤ ꯔꯦꯁꯅꯦꯜ ꯊꯤꯡꯀꯤꯡ ꯍꯥꯏꯗꯤ ꯈꯟꯊꯕ ꯉꯝꯕ ꯍꯥꯏꯗꯤ ꯑꯩ ꯉꯥꯡꯉꯤꯁꯤ ꯋꯥꯁꯤ ꯐꯠꯇꯦꯅ ꯑꯗꯨꯗꯤ ꯑꯩ ꯉꯔꯥꯡ ꯉꯥꯡꯉꯤꯗꯣ ꯑꯩ ꯑꯝꯇ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯀꯥꯏꯅ ꯈꯟꯊꯕꯗꯣ ꯑꯩ ꯂꯥꯟꯕꯗꯒꯤ ꯁ꯭ꯂꯤꯞ ꯑꯣꯐ ꯇꯪꯗꯒꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯀꯕꯤꯅ ꯑꯏꯕꯅ ꯄꯥꯝꯕꯤꯔꯝꯃꯤꯁꯦ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏꯅ ꯄꯨꯜꯂꯒ ꯁꯃꯥꯖ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯂꯕ ꯕꯦꯕꯥꯔ ꯂꯩꯔꯕ ꯁꯃꯥꯖꯇꯣ ꯑꯗꯨꯅ ꯃꯤ ꯍꯥꯏꯕꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯑꯃꯒ ꯅꯛꯁꯤꯟꯅꯔꯛꯏ ꯇꯤꯟꯅꯔꯛꯑꯦꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯤꯅꯤ ꯍꯥꯠꯇꯣꯛꯅꯔꯛꯏꯅꯦꯕ ꯀꯩꯅꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯩꯁꯥ ꯄꯨꯕꯗꯒꯤ ꯀꯧꯅꯗꯕ ꯈꯠꯅꯕ ꯍꯥꯠꯇꯣꯛꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯃꯥꯅ ꯋꯥꯔꯀꯥꯟꯗ ꯃꯇꯦꯡ ꯂꯧꯔꯀꯥꯟꯗ ꯃꯤꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯤꯃꯟ ꯃꯥꯅ ꯈꯪꯗꯕ ꯅꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯍꯥꯏꯕꯁꯦ ꯈꯥꯏꯅꯔꯤꯕꯅꯤ ꯕꯁꯤ ꯊꯛꯁꯤ ꯈꯥꯏꯁꯤ ꯅꯥꯏꯗꯕ ꯍꯥꯏꯗꯅ ꯈꯥꯏꯅꯔꯤꯕꯁꯦ ꯈꯥꯏꯕ ꯍꯥꯏꯗꯤ ꯑꯃꯒ ꯃꯁꯤ ꯊꯛꯁꯤ ꯈꯥꯏꯁꯤ ꯅꯥꯏꯗꯕꯅꯤ ꯌꯥꯝꯅ ꯁꯤ ꯑꯉꯥꯡꯁꯦ ꯊꯛꯁꯤ ꯈꯥꯏꯁꯤ ꯌꯥꯝ ꯅꯥꯏꯗꯕꯅꯤ ꯀꯥꯏꯁꯦ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯇꯟꯗꯣꯔꯝꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯐꯕ ꯑꯃ ꯍꯥꯏꯔꯨꯀꯥꯟꯗ ꯃꯥ ꯇꯥꯔꯣꯏꯗꯣꯏꯅꯤ ꯅꯦꯒꯦꯇꯤቭ ꯉꯥꯛꯇꯅꯦ ꯃꯥ ꯈꯨꯝꯃꯛꯀꯗꯣꯏꯁꯦ ꯊꯛꯁꯤ ꯈꯥꯏꯁꯤ ꯅꯥꯏꯔꯛꯇ꯭ꯔꯒꯗꯤ ꯅꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯝꯅ ꯄꯣꯂꯥꯏꯠꯂꯤꯀꯣ ꯑꯁ ꯑꯩ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩ ꯑꯗꯨꯒꯤꯗꯨ ꯀꯩꯅꯣꯝ ꯍꯪꯖꯅꯤꯡꯉꯤꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤꯅꯤ ꯑꯏꯕꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯊꯝꯕꯤꯔꯝꯃꯤꯁꯦ ꯇꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯗꯤ ꯋꯥ ꯉꯥꯡꯅꯕꯅꯦꯕ ꯇꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩ ꯑꯩꯗꯤ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯅꯕ ꯏꯟꯇꯔꯦꯛ ꯇꯧꯅꯕ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯀꯩꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯇꯥꯟꯅꯕ ꯌꯥꯅꯔꯛꯏꯁꯦ ꯋꯥ ꯉꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯈꯪꯅꯩ ꯆꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯩꯌꯦꯕ ꯈꯪꯅꯔꯛꯄ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯁꯥꯎꯅꯔꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅꯃꯛ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯂꯣꯟ ꯀꯥꯏꯅ ꯂꯩꯔꯝꯃꯤꯁꯦ ꯃꯤ ꯑꯃꯒ खनꯔꯤꯕꯁꯦ वा ꯉꯥꯡꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯊꯝꯅꯔꯛꯇꯕꯗꯒꯤꯅꯤ मी अमगा खनरइसे थक्सी खासी थमनरक्तबा अदि वा ngangबदा थक्सी खासी याम खारसो मखुत टिंगथोकबा कायना यामना कुसंग्रगा यामना लेरे मैतै पाउरौदा हाइरि पाउरौ याम पिगनबा अखोइगी प्रभाव पाउरौसे मैतैगिदे यामना मरांग कायना लेको मीना सिबना चिंदा साना सिबना खोंगुलदा आइदि मीसे मांगहनगे हारगदि चिंदा दु मांगहन याइदना अस्मादि अदु तौरमने अदि मी खरदि अदुम थाजादोइनि मादि अदुनि हैना इरान लांदबा मीदुसु सिबे याइ अरे साना सिबना खोंगुंदा इदि मोइदि मोइगी खोंगुन कनो दुगी मतुगिना सासिका दुम चेंगी काइसे
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯃꯌꯥꯝ ꯆꯪꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯗꯅ ꯀꯩ ꯌꯣꯛꯁꯤ ꯑꯩꯈꯣꯏ ꯄꯣꯔꯛꯁꯦ ꯍꯥꯏꯔꯣꯏꯗꯅ ꯃꯔꯝꯗꯤ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯌꯥ ꯃꯥꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯥꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯅꯤ ꯃꯩꯇꯩꯒꯤ ꯄꯥꯎꯔꯩꯗ ꯍꯥꯏꯔꯤ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯤ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯋꯥꯉꯥꯡꯕꯨ ꯃꯤꯕꯨ ꯁꯥꯎꯍꯜꯂꯤ ꯕꯦꯕꯥꯔ ꯅꯠꯇ꯭ꯔꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯋꯥꯉꯥꯡꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯖꯣꯏ ꯇꯧꯕ ꯉꯝꯃꯤ ꯑꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯑꯍꯜꯗ ꯑꯍꯜ ꯍꯥꯏꯔꯒ ꯋꯥꯔꯧꯋꯦꯕ ꯋꯥꯔꯧꯔꯤꯁꯦ ꯑꯍꯟꯅꯦ ꯅꯍꯥ ꯍꯥꯏꯅ ꯀꯧ ꯍꯥꯏꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯃꯥꯏ ꯈꯨꯀꯧ ꯆꯥꯀꯧꯗꯣ ꯍꯦꯟ ꯀꯥꯏꯅ ꯑꯗꯨꯅ ꯋꯥꯔꯧꯐꯝ ꯊꯣꯛꯏꯗꯅ ꯄꯥꯕꯨꯡ ꯏꯙꯧ ꯑꯩ ꯀꯩꯅꯣꯝꯇ ꯈꯤꯇꯪ ꯍꯦꯟꯒꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯂꯝꯗꯝ ꯈꯤꯇꯪ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯒꯦ ꯂꯣꯏꯔꯛꯄꯗ ꯑꯍꯜ ꯍꯥꯏꯅ ꯋꯥꯔꯧꯏ ꯑꯉꯥꯡꯗꯅ ꯑꯉꯥꯡ ꯍꯥꯏꯔꯒ ꯁꯥꯎꯏ ꯍꯦ ꯑꯉꯥꯡ ꯍꯥꯏꯔꯗꯤ ꯑꯉꯥꯡꯗꯨ ꯁꯥꯎꯋꯦꯕ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯅ ꯏꯕꯦꯝꯃ ꯑꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯪ ꯐꯤꯗꯨꯗ ꯀꯩꯅꯣꯝ ꯄꯛꯑꯦ ꯃꯃꯥ ꯑꯝꯇ ꯂꯧꯊꯣꯛꯄꯤꯒꯦꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯄꯛꯑꯖꯥꯠꯅꯣ ꯀꯥꯏ ꯂꯦꯞꯀꯅꯦꯕ ꯍꯦ ꯑꯉꯥꯡ ꯀꯥꯏꯅ ꯍꯥꯏꯔꯨꯔꯗꯤꯕ ꯃꯥꯅ ꯑꯩꯒꯤ ꯈꯣꯟꯗꯨꯗ ꯃꯥꯅ ꯃꯥꯏ ꯃꯐꯤꯗꯨꯗ ꯐꯅ ꯐꯖꯅ ꯂꯧꯊꯣꯛꯄꯤꯗꯅ ꯅꯥꯟꯕꯤꯗ ꯑꯣꯏꯔꯁꯨ ꯃꯥꯁꯤ ꯂꯦꯞꯄꯔꯣꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯝꯅ ꯊꯣꯠꯅꯧꯕ ꯋꯥꯍꯩ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯈꯟꯊꯗꯨꯅ ꯌꯦꯡꯕ ꯇꯥꯏꯌꯦꯗꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯉꯝꯗꯥꯏꯗ ꯌꯥꯝꯅ ꯌꯦꯡꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯦꯜꯗꯔꯁꯤꯡꯁꯤꯗ ꯑꯩꯒꯤ ꯏꯆꯥꯗ ꯑꯣꯏꯔꯣ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯤꯔꯗꯤ ꯃꯣꯏꯁꯨ ꯇꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯎꯕꯅ ꯍꯦꯜꯂꯀꯥꯟꯗ ꯈꯨꯄꯥꯛꯀ ꯂꯣꯏꯅꯅ ꯁꯥꯔꯨꯔꯗꯤ ꯃꯣꯏ ꯀꯩꯁꯨ ꯇꯥꯔꯔꯣꯏ ꯑꯍꯟꯗ ꯅꯝꯍꯥꯏ ꯇꯧꯗꯨꯅ ꯑꯍꯜ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯃꯤꯡꯍꯧ ꯃꯥꯃꯥ ꯇꯥꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯦꯜꯗꯔꯗꯣ ꯃꯥꯃꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯤꯡꯒꯧ ꯊꯥꯒꯧꯒ ꯁꯤꯕꯨꯗꯤ ꯑꯃꯠꯇ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯃꯤꯡꯒꯧ ꯊꯥꯒꯧ ꯁꯣꯏꯕꯁꯦ ꯌꯥ ꯄꯨꯟꯁꯤꯗꯦ ꯀꯥꯏꯅꯅꯦꯀꯣ ꯈꯨꯔꯥ ꯀꯧꯕ ꯌꯥꯕ ꯃꯤ ꯏꯄꯥꯒꯤ ꯂꯣꯟ ꯏꯄꯥꯅ ꯈꯤꯇꯪ ꯍꯟꯕ ꯑꯗꯨꯒ ꯏꯄꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯗꯤ ꯂꯣꯡꯒꯥꯗꯨ ꯀꯨꯊꯦꯡꯉꯨꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯛꯇꯝ ꯑꯗꯩ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯆꯍꯤ ꯃꯥꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯄ ꯉꯝꯃꯤꯗꯅ ꯀꯥ ꯍꯦꯟꯅ ꯑꯦꯛꯖꯦꯛ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯏꯄꯥꯒ ꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯕꯨꯡ ꯑꯗꯒꯤ ꯗꯗꯧꯒ ꯆꯍꯤ ꯃꯥꯟꯅꯕꯁꯤꯗ ꯗꯗꯧ ꯆꯍꯤ ꯃꯥꯟꯅꯕ ꯑꯃ ꯈꯜꯂꯒ ꯀꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯗꯨꯅ ꯍꯣꯏ ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯅꯦꯒ ꯍꯥꯏꯔꯨꯔꯗꯤ ꯑꯍꯟ ꯑꯃꯗ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯁꯨ ꯑꯩ ꯀꯔꯤꯝ ꯈꯨꯝꯃꯝꯃꯔꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯀꯧꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯅꯕꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯃꯤꯡꯒꯧꯅꯤ ꯑꯩ ꯃꯁꯤ ꯄꯥꯖꯔꯨꯕꯗꯒꯤ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯀꯧꯖꯩ ꯑꯗꯨ ꯁꯣꯏꯗꯅꯒ ꯑꯗꯨ ꯃꯤꯡ ꯀꯧꯕꯁꯨ ꯌꯥꯎꯏ ꯀ꯭ꯂꯥꯁꯇꯗꯤ ꯃꯤꯡ ꯀꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯣꯏꯗ ꯃꯣꯏ ꯃꯤꯡꯒ ꯀꯧꯔꯛꯑꯒꯗꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯃꯣꯏ ꯊꯤꯡꯀꯤꯡ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯤꯁꯟ ꯁ꯭ꯀꯨꯜꯗ ꯆꯍꯤ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯂꯩꯔꯨꯀꯥꯟꯗ ꯃꯣꯏꯗꯤ ꯏꯗꯨꯀꯦꯁꯟ ꯌꯥꯝ ꯐꯪꯉꯤ ꯑꯗꯨ ꯑꯩ ꯍꯨꯟꯖꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯀꯣꯂꯦꯖꯇꯨꯁꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯤꯒꯨꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯒꯤꯁꯦ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯅ ꯃꯣꯏꯗ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯌꯥꯔꯤꯉꯩ ꯃꯃꯤꯡ ꯅꯝꯕꯔ 1 ꯆꯤꯟꯐꯥꯄꯨ ꯍꯥꯏ ꯃꯣꯏ ꯇꯥꯛꯄꯤꯕꯅ ꯍꯥꯟꯅ ꯃꯔꯨ ꯑꯣꯏꯗꯦꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯑꯃꯗ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯃꯣꯏꯁꯦ ꯀꯩꯅꯣꯒꯨꯝꯕ ꯐꯝꯃꯦ 50 to 60 ꯐꯝꯃꯦꯕ ꯑꯁ ꯌꯥꯝ ꯈꯔꯖꯥꯠꯅꯤ ꯑꯗꯣ 50 to 60ꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯝ ꯀꯤꯖꯔꯝꯃꯤꯀꯣ ꯑꯁ ꯀꯃꯥꯏꯅ ꯃꯃꯤꯡ ꯈꯪꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨ ꯂꯩꯔꯛꯇꯦꯕ ꯑꯗꯩ ꯏꯕꯦꯝ ꯅꯪ ꯑꯝꯇ ꯍꯧꯒꯠꯂꯣ ꯅꯪ ꯄꯔꯥ ꯍꯪꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯃꯥꯏ ꯃꯅꯥꯛꯇꯨꯗ ꯅꯪ ꯍꯧꯒꯠꯂꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯅꯩꯌꯦꯕ ꯑꯗꯨ ꯃꯃꯤꯡ ꯍꯥꯏꯖꯜꯂꯛꯄꯗꯣ ꯑꯩ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯈꯪꯉꯤ ꯑꯉꯥꯡꯁꯤ ꯅꯝꯕꯔ 1ꯗ ꯃꯃꯤꯡ ꯈꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯦꯅ ꯈꯪꯕ ꯅꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯐꯕ ꯑꯉꯥꯡ ꯑꯣꯕꯤꯗꯦꯟ ꯑꯣꯏꯕ ꯑꯉꯥꯡꯁꯦ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯇꯤ ꯑꯣꯏꯕ ꯑꯉꯥꯡꯁꯦ ꯃꯃꯤꯡ ꯈꯪꯉꯤ ꯃꯌꯥꯏ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯋꯥꯏ ꯑꯗꯨꯕꯨꯅꯦ 4-5ꯔꯛ ꯍꯟꯅ ꯇꯧꯔ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯕ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯂꯩꯔꯝꯃꯦꯕ ꯑꯍꯜꯗ ꯅꯝꯍꯥꯏ ꯇꯧꯗꯨꯅ ꯑꯍꯜ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯃꯤꯡꯒꯧ ꯇꯥꯗ ꯃꯥꯃ ꯈꯨꯔꯥ ꯄꯥꯕꯨꯡ ꯏꯙꯧ ꯆꯍꯤ ꯃꯥꯟꯅꯕ ꯑꯗꯨ ꯈꯜꯂꯒ ꯉꯥꯛꯇꯪ ꯈꯟꯗꯣꯏꯅꯤ ꯌꯥꯝ ꯀꯨꯏꯅ ꯈꯟꯗꯧ ꯅꯠꯇꯦꯗ ꯀꯧꯕ ꯌꯥꯏ ꯑꯉꯥꯡ ꯅꯍꯥꯁꯤꯡꯗꯁꯨ ꯀꯧꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯅꯕꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯃꯤꯡꯒꯧꯅꯤ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯑꯣꯏꯔꯕꯅꯣ
haina haibse akhoi matamda akhoi karino kari ka haibse akhoi adugi wahaidudi yam fajan takpire akhoi ahansing ima kwa abo mayam sina kwa kari oirabano ne adi ningthau palingai matamdadi kaino phigau sana yarimni advice phigau sida hapo haibadi magi wato phigau da hapa yaba nate sukimati beba tawrami ade hujikiti ayamana madu leitre haibadi madu chawkhatpa wangang kawi maitei londa bab cha natarga bargaja hapchilaga thaksi khasi ବ୍ୟବହାର leiba wangang oina sijinai kudam oina porakpa pujarakpa uhoba ujahoba ngamba ngamjarakpa chaba chajaba chatpa chachaba phamba phamjaba yengba yengjaba lakpa lakjaba wahi honglaga ବ୍ୟବହାର khangnaba bhab kaya marmu amasu leri kudam oina thau phalu haiba thau oidi phalu haiba phanbiyu haidi akhoi thakpiyu haibani lengsinlu haraga lengsinbiyu hayu takpiyu taksage khanjage sau hau hipu sepu tauri sinjari asina singba chaki mahutta luk ironbagi mahutta anoiba haibana singba chakcha haijanaba usom elagi matamda sijinaba wahaini thainagi ningthau phamnaiba singi matamda misam prajana ngangnadaba misam prajana wa ngangnabada nanai tomba haijaba hangatjaba iningthau sanayathang asina singba thogolon khangnarami matam adugi thogolon kyamuk kanbage haibabu thangna yange haibada thangna yange le halage haibani ko thangna khanjaba tare hainarame haujing ningthau pandre adubu haksinna thogolongi wahai wata sijinna darbasu mi gi marakta chanapam ngangnapam thokpa thaksi kasi utpa wangang sangang di kawba sumde ahal nahagi matung inna chawkhatpa leba macha taba wahai wata sijinna duna kauna ngangnagani adunani sabatya haribase ai civilization se wangang khonpham ludaba mahak adudi mahakta natana mama mapa imung manung phawa lamsat ବ୍ୟବହାର yaudaba oina mina launai mamanaba ma di miyam tilakpada akam apet khonchop wahai sijina duna ngangna launaba sisu thaksi khaisi naidaba chawkhattabagi machatni lambida kanglu chatuna achad ok singbu chittaba utpa lambi chaliba nupi macha singbu laknaba yamna phattaba lonchatni ijatigi ahal laman ise isan singbu thoi usittaba utpani masina makhoi masama anemba thakta lei haiba utpa ni ija su khongoi bani lambida no kheduna pak sana tungda lakpa udaba makhai chatpa bolna singba sana khona duna achad ok ta khudong sa daba piba mandila yaudaba cycle tonglaga masina chup tawraga mi bu thaido hanba lambi chatpagi niyom ngaktaba gari thoba punama ase discipline leitabagi mayek laraba khudamni masidagi khatna chainaba khudong thiba thoktuna thawai mangnaba kaya yaukhribani miyam tinbada mathong huktaba machong pak naidaba wahi phagi tawba nokpham chadana nokpa amana nganglingaida amana marak thatpa mayam phaminaringaida khong tingthoktuna phamba maram icha chadana ngangningini haidana pangang thangangba isagi amadi imung manungi miyoi sungbu thagatuna miyonda ngangba haibasisu lebang macha taba watpagi khudam amani miyam tinbada achapot saiba khudombi singduna wangangba uiba hipthaba chokrida khong thangatuna phamba langba hakam chanba huisel khongba maram chaba natana tawge mata kum bhabokta tung onsinduna mong tadaba phirol setuna office ta changba cinema drama na chingba yengniga ngaida mathong hukthaba wahaina law khongba huisel na chingba khongjinba mayama se thaksi kaisi naidabagi thawong ngaktani madu hairiba lamchat sajasing ase yamna thuna thadongnaba hotnagadabani natragadi akhoi jati se soidana lekha taraba jati amo oirakabani thainagi ahalaman singi haktakta amaga unaraga khoramnaba chanarami meyam marakta changbada hakchang kontharap tawraga khutna khanduna changnarami phajaba thogaloni tilamliba meyambu ikai khumnaba utpani haujikti madugi mahutta naha machel amaga unabada khonchop launaduna unabagi nungaiba phongdokpani animang maphongdok khenabagi watani khare hena phajabado matau tamse chanase haibani chawkhatlaba lepak japana chingba amaga unabada khurumnaba migi mayumda changbada khongup lokthoknaba haujik mak chanari hai thabakna yadaduna matamgi chanabi khongup khongrau kot sutaina chingba tawrabasu puningda leiba masel nungsinaba ବ୍ୟବহাৰ kainadaba amana amagi kai khumnaba ngangnaba matau adu tawthorakpa
ꯊꯧꯒꯣꯡꯅ ꯃꯥꯒꯤ ꯊꯧꯑꯣꯡꯗꯨꯅ ꯎꯠꯂꯤ electronics kham thengna chawkhatpa ina kara khullaba lepak ama ojarbasu Japan thaina gi thakshi khaisi ngakna chatnari adumangna lepak ataina Japan bu ikai khumnari khwairi gi chawkhatpa lepak amasu oinari thakshi khasi di mingondagi ngaigadaba nate isadagi hana hogadabani sel tingdana migi pungning amadi nungsibabu leibani kanagi masa masuno wangang sangang lamchat bebhar lukhreda jatki masa soidana oiramgani haiba ase mahak masada natana ahlamangi sagai natai punamakki chawkhatpa hauna lomcha khangbagi awangba thakta thangakrabani paron puron ahumak sarga kakhrabani asumna yumda lakwa mibu taram na tauba phida masa ama thaduna phamanba bebhar kaidana wari sanaba asina migi thamoibu irai laina nungai halibani nungaibadagi nungsinabadagi yanaba mathang laktuna thamoi khudingda nungsi chanabagi ithaki pom horakani tabang miyoibana semba taibang panji santi madu tada lakani thakshi khasi gi tholaba langla na thawai khudingmak pullaba matamda kanagi yengnaba oiraroi amata oibagi wakhalna saraba kalengi nungsasu meragi thabalgumna inghangani aduna thakshi khasi naiba chumba phajaba lamcha chatpa haibase gun punamakdagi khwaidagi athoibani atai gunna mangonda tangjaba ngaktani atai gunna mangonda tangjaba ngaktani lepak macha taba wangang sangang nonlukpa licha sajat thakshi khaisi nairaba lonchat chatnaduna su aikhoina miyoi mapokpu lai makna pongamdraba mapokne haibase chap chaba praman piramlasi matang asida loijare thakshi khaisi gi wareng macha thank you all